East ki manung chanba takel khongbal maning leikaidagi thaudam Pecha masagi chahi yankai hojik masagi anaba amana maram oiduna kidney fail oibadagi thabak ingkhang suba ngamdana leiri. Machanupa yaima thaudam bisorjit chahi kuntraga taruk masamak physically challenge oibatanatana Pechagi mamounupi thaudam ongbi santibala chahi nifu makhong oi thangba yadabana physically challenge ama oina suleiri. Masidanatana chahi amaga makhai khakta ngairiba masunupa amaga phibam chadaba mawong amada leiri. Mapuroiba laikhidraba matung migi matung inaduna jugali oina thabak suduna imung manung puduna laki. Chahi amagi mamangdagi imung asida oiriba phibam asigi yengduna anaba asi lotsinduna lakpani adubu anaba henjilakpana maram oiraga thamari hagot kangkhat pangamdana leirakli haina fongdorakhi. Aina na ije tha tara mukti phare aina lotsalaga thambani ichalinga optum na ngamaktraba matamda ichajing khangne hojikti diwali oiba chatpanina imungje purammi khotnamni aina therathina ichaju dagi imauju hundigena kai surag moina kai tawni aina noi wanama isuju sangom na yoibani isuju sangom ni yopado aina surubo nomugo pachalakaduna sangom laidana khotana isuje tawni tu hojikti ai optuna nadana ai je lairabanina hojik imungda awaba habado oire kaikumba aina sigiba nagiba thokpa taragadi isa imojingje kari suraga kaidawraga chahobani aduna sarkana imungjigi awaba haiba tari sidaida yengjanbiyu aduga ai nabagiju mokhoina mateng khara tawbiyo haiba tare. Bisorjit amadi santibala makhoi ani yumban minarakpa chahi mari mapum fare. Bisorjit makut animak yadaduna chak fauba induna pizari. Masidanatana khong nama yadrabi santibala na mechin taiduna mateng khara pangbadagi hena mapum oiba yumpubagi thaudang pumba mamana lauduna lakhibani. Mamana hagot kangkhat pangamdana leirakpa sidagi imung asi nongmagi sokchinlakli. Masigi sumatakta kidney fail oiduna leiribi mamagi operation taunaba hotnabada achauba awaba ama mayoknari. Masida paliba lengak amade local MLA na mateng tawhaningbagi apambasu fongdorakhi. Imana dingai jadi imana suraga kholaga noin puramme saba thapka khon manum suraga kholaga walam de hadu hajikti imana surak tamina ware haitare chin minister na pibi ba tembang chen gi tembang ai do adu akhoi phangjai adu dagi tang lakjaba akhoi income buna kitang mingonda sendoina lupa lisung ko tha kadang ka santuk chai adu tham da lupa lisung changa la e adu dona imungi menana bu aina Facebook ki khothang da kitang di haijagi ba lejagare adu mayam nu nusibi na ka ka di tum mateng tobi pamung kemna amtang mi eng jangin deraka amtang mana amtang sigi kanu ji mi eng changbira di yam nungai gani na khanjai mayum do aina chapchabi area akhoi kendani haibawani tera ni haibawani atigi tera du karai te leike ko ke haibu tasengna aidi khangje dam mapan bu pang thokje dabni na mayum chapchabi jo di khangje jare adu sigi khothang degi khangbi bu oijanu ai mayam da haijeri. Santibala masa physically challenge oizarabasu masagi mahai BA fauba tamhoba maramna masagi mahiga chanaba thabak amatang natraga senthok lambi ama lengak asina pihaningbagi apambasu fongdorakhi. Ai khana angang yaudngai dei machine khaga tujaybuga khong nakanamna lolaga adum furit tuba browse tuba adum tu angang yaubo imana salakpaga di ujikte kya thoina tuba ngamdreba ade angang tuition ju khaga tawjarambane juksu imana salakpajiga angang macha chen bajiga adu sarkar mai degi ti khoi gi 7 singna samna wana leibje mokoina kitang di meng changjan ninge aina hai pabung beren aina haijari ai thaba amatang di happy sarkar gi ai khoi gi imung jigi hingnabagi pambai oinaba
Imasu thabo amta suba sak chabu aigi nupaje cha illaga charini makhong makur hamba aina loina seba tawjarini aduga aigi haurai bai cha sigi khanbiduna akhoi khanbiraga thabo amatang di pibi haina aina nijari phapungda masida disable orba mioi sing asibu lenga asina miyeng changbiduna masagi mahaiga chanaba hingba yaba sendan pham lambi ma bibam thoktabra haibasi hangba yaba wahang ama oiri cameraman 79 ga loina na paudam jariba paitong konthok jam tayang khongban